Hospital-dani. Staff-singdo anauba chairman lakani haiduna ngainaduna leiri. Wathi warimda thawai yaujabi singdo makhoi masen onchinaduna wari sari. Laktauriba se kaigumba Sir Manglemgi machanupa ama lei haibado oiramadi. Aidi hayengkai kena lakani. Amana muk hairi. Yari bema napagumbani tauranu irangdu khit. Aibu mangonda leige ga haikibrane. Mi sugar daddy ne oidoisi. Taning deda. Afaba khudimang nangi ngakto isiningbagi thabakto to uibema. Sidi taibang migi haunabini kaino afaba bu kanano oiningdage. Nupi mayam marakta yauraga nungaijaba Alex na hairi. Imanabiya. Noidi nungaijarini. Aidi nupi amana. Hainadi he karino. Thep koi nang namarolama. Sibo aina tekningdana theiro. Mi ima puknungdagi tawjara abani. Adudi surgery tawthoodana. Nokjaningdra. Aina hena tawningini. Aduda Gandhi do ikubok thoktana tawrini. Nasaktuga. Hayeng khaine Alex kaura roi. Alexia kaubira age ko. Haima asing baro. Moina langbaduda senior amana hairi. Noi langman kre thabang na tawningdriba. Nayana higatana le. Kangbu adu wari sanabati lepkre. Adum na lairingai gari ama changpham mapa chapchana khamlari. Mit yengdo maikai tuda loini yengnari. Korea drama ko gari maningi thongdo hanglaga khong hana komai. Mayamdo. As machanupi tuga lakminari mali. Asi haine. Yanggoi sana kuma abamato. Atopa mi kuma khidra haine yengnabaduda yanggoi sanana. Kana yengino. Mathak thongba ayama lae haibagi respect amata udrisha. Thabak tatkero. Alex hoi kangbudu amana amade yengnei. Yanggoi sana magi assistant duda. Si ahum se mark tawshilo. Atai singduga wari sana dana changai yanggoi sana. Michi na khak kaifa de yengami. Kaifa masu nupi mangonde yengduna lehawi. Yanggoi sana changkhibaga Alex hoi kangbudu wari sanai. As bitkasya nalada loi haidokre. Amana muk hairi. Eikhoi na ngasai digi machum ta khai kesilaga ngairi se. Asi nupi sira. Pilehe. Amana oktuna khomai. Kaino chairman lakane hairaga mahoin laisina. Hospital se mana chalaira doi chala. As loire pumna mangmangta ani. Yanggoi sana chalambadagi chaplepaga amuk hanjilaklaga wangang liba nupi tuki mamaida saphuk kanna khupak na thaki. Nupi du mamai non khalakpaga maikai amada amuk thajilli. Nupi du sauna mayak rakrak chiksilli. Makhut khodom bi thillaga wangang gi tawrakpadu yanggoi sana na makhodom bi du leithe aga. Ahanba khupaki maram mi amabu usithawaidana khanbagi. Ani suba khupaki maramna nasakto yam phuning sakta tabagi. Pairamba khodom bi du khangtha thadok lamlaga hanna yengamdabi chatki. Nupi ahumdu tumin leplaga lehawi. Yanggoi sana madaugi office tu da changai. Ngasi dagidi ka asimagi oiradabani. Yumdagi pakhat na mafam sida lakpani. Aduga amuk thaudok se amuk thokli. Asawbudu phathaba oina table da leiribe ising glass tu lawduna thai. Ngasai makhaibu urude table thari dugi maning phaklang duda yanggoi sanaga madauga namina khiba photo achauba ama thetuna leiramli. Yanggoi sana changsilak tuna munna yengi. Adum na leiringai thong hangakpagi makhon tabaduda kanano haini yengakpada kaifa oiduna leirambaduda nokphet tawraga changsilak-tuna hairi. Healthcare mama chatkane haibada karam kan chat patarage. Kaifa do ngaihak ma na haido wada kauba makai yanggoi sana da yenglaga lei. Yanggoi sana noklaga. Aima kari tawrage dada. Dada haiba wahaiduda na hena ngakpa haidu oikre. Aduba tapna hairi. Hayeng chatkadabani. Mi kaya chatkane. Doctor manga, nurse manga maga, gari driver. Atay kharaga, aikoy tara mga ki khong chani. Namit kaya ni haige.
Yanggoi sana changsilakpaduda Kaifa munna yengi aduga Manga ni haiba oira male. Yanggoi sana noklaga khazik handoki Kaifana Madam gi sign ama logada laibani. Yanggoi sana noklaga Yam formal oimankre Pharasu phatrasu aise dadagi engage tawraba nupini Kaifadu chanane he khumpham khangdre Yanggoi sana wari do onthoklaga Doctor kana nu chatawrise Doctor Nungsabani aine Doctor Malaya aduga senior doctor ani amaga Malaya haibaduda Yanggoi sana sakpham khazik hanjilli adubu wadi amata hairaktavi Kaifadagi chedu lauraga Manda tawbam thokpadu tawraga amuk pirai Safe journey Tawgadaba ithau mai pakna tawram mangambo ibiyo Kaifa manga khazik no mai aduga thoki Yanggoi sana tawpham amadi khangdrabani Phone du hek hangbaga Mani ngasai stop nupi amada khopakna thabagi du video oina thengnarami Khoidau khangsau sauning bahai du oirami Commenting da ngangnari bamayam du ubada Yanggoi sana makhut khutum se tasilli Adumna leiringai kuidi kanana thagalakpano nupi singduna Yanggoi sana gi maramda thina ngangnabagi video amamuk thagalai Madu ubadagidi nupi singdu gi michangda leiramba singdu tumin leinakhi Yanggoi sana anauba video asina kanana namhauduna thagalaklino haina khanduna leiri Maikai amaromdana Kaifa phone do asum pairambadagi magi Kevin gi thongdo hangakpadu lok phatau silaga drawers ta phat hapchilli Nongsabadu maya ihi higatlaga changaktuna hairi Aidi adoda khangde mafam dudagi leisabi mapuraga la adamani Thok mukta ngangdana leidanangse Chatawriba thabakse leisabi yengba chatawba nati Hanu hana anaba anabi layingbani chatoise Asonba singdu mathandadi la oidana Masuni khangde machani khangde loinaraga la oidro Itaw nangse singdebu Asajao Ado haibra nangna sida changaise Changag yadro haise Kari huran ba thabak tawrige Natu ni het oishindana leiraga namina na ngaudana leino ko arimada sa lanthoknani Maningdagi nupi magi khonjalda Aham Wangangla panok saba khangpre khangna mamai leithoga yengai Yanggoi sana oirambaduda Good afternoon madam Danong saba mingadam gaurauda Madam kawada hainaba khara wale Wari shanawro Asi hairamaga nongsaba thuna thokri Yanggoi sana Kaifada Duty di loiramani Yum hankiroidabro dada Hallagi dawramani Chatpagi pochaisu khara haptok hapsin tawrugadabani Aisu lakhora La anuda kaisu yamba nate Hoida dadana lakhaningdradi Kaifa kari haidawno haibasu khangjila amdi Tasingna mahak Malayaga koinaramliba sisu mana nongmata wari haudoktuna sakhiba natte Tasingna hairabada Malaya mahakna hairakpadagi nungsinakibani haibatai Aduna khangdabadunani chap jak ngangliba Yanggoi sana noklaga Phagi dawni dada Aise yumda chatlage hairamgena lakpani Ai astidu yawba nangdrasu Sorati soitana yawnabo hanagi Ngai haktamin leiruraga hairaklammi Jackson leiramo Yanggoi sana nokphe tawri Nangdrasu ai kaisu saurida thabakna yadababu Asumna wari ngahek sanaramaga Yanggoi sana mayum hannaba thoklakli Zogin nagari gi thongdo hangbiraga kakhathalli Khangi Yanggoi sana mayum hek yawbaga lan amadi mayuk naruba tare haiba Adubu mayuk narurage khanna asangba sora mohondui Kuidi yumsu yawsilakli Ladiado first floor ki balcony da leptuna leirambadu manung phatjangki Khangi Yanggoi sana atai leiriba singduda mahak mayum yawrakle haibagi paw tamlamlani haibasu Yanggoi sana changlakli manungda Mathaktagi makhoi pulap kumai Yanggoi sana thawa sadana mathakta kagi tawbani Khwai ngambana khudangda pharaga lephalli Aduga Yanggoi sanagi mamaida khupakna thai Chahi kaya amagi migi kai khumna babu nangumbi amana mikup amada lekha ta halaba natra pelabra mayam na bachin pe na ngangdari mayam se
Yanggoi sanawadi ngangda sauni yengai. Khwaingambana amukasu khupakna thagena haitharakpa makhuttu phat pharaga inthoga hairi. Pumnamak oidunasu isagi self respect manghangadoribra. Khwaingamba kari sukhamakte Yanggoi sanastu pantharamdre. Thuna magi kada changaaga masagi sakphamdu mingselda munna yengduna lei. Khwaingambana khupakna thabagi makhazaidusu ingangangli. Makhut thangatuna nali. Asawba adu phathaba ngamda. Mingselgi drawer-dudagi blade ama lauthoklaga masana masagi mamaida lenthatjai. Chaina adu phawba karisu phawdrabagum munna yengduna lei. Adumna leiringai Bimolana changakpada oiramliba phibamduda. Karino bema nangna tawramisibo? Yanggoi sanawa oina nganglakte. Bimolada munna khakyengai. Bimola thuna thouraga Sanarimbibu kaururaga changminari. Sana karino nangna tawramisibo? Lao hidak hapsi. Tarang marangda leiribi Yanggoi sanabu phamungda phamhallaga Sanarimbini hidak hapi. Nahan kaydi hidak hapada Thupi saitali haiganbido ngasidi wahai amatasto hairakidre. Mataududa Sanarimbigi thamoidi singkup sana kairami. Kasidagi thoklakpaga khwaingambo hoiga wari khara sarage haina khalammi. Ningthini hidak langthak hapiramaga ngaihak pothang halamaga kadagi thoklaiba machanupigi mawungduda Bimolana thimjilai. Ahanda bibar kaibadi imana pamdeko. Ahan na mathong chadaba thabak tawraasu makhoidi ahanena sum yengaga leirase hairibro ima. Adubo ikhoina haifam thokti ni hibema. Thokpa thoktabagi mathau tade. Masagi asuiba masana khangjadaba tarabadi khotchina thilaga takpa tabani. Thaudok mayamsida Yanggoi sanagi kari maraldo. Ibema nangbu tumin leiro mi. Leiroi ai ngasidi tumina suklei leiroi. Kuimale aikhoina una khangna uda khangda sarakpa. Bimola Nanggi na chanupise nangna phasilu. Bhanumati na haipoi leram halake. Bimola Nanggi na chanupise nangna phasilu ibema. Bhanumati gi khonjelni mama machadu mamai lekthokduni yengai. Bhanumati mathanta oiramde macha nupa nupi su yauramli. Jinglen gi mityeng aduda hainadraba Sanarimbi mamai adu lekthoki. Bimola na khumge tawbada Sanarimbi na May bupi na kayang ku'y nakuplaga thambaya kidoino. Huy na kong gadabada, gadahan na kong ihaybado. Nakoy takrabara. Matang matunggi matung inatabag tawbada, pangning babing tolo mapangbada karisto kay balayte. Bimola, nacha nupi pazilo, mahak nupi machani. Ay nupi machani hayba isa na kangi. Adubo nupi ay na nupa ama na tawba nga mo'y daba tabag tawba sunga may hayba sa kangjin biyo. Asi haiduna Sanarimbi makada kumki Bhanumati Bimolada hairi. Hui nao macha chaw na buyugla aga. Chaw rakanda mapudo onchilaka chi haidu ta na buhanaraka na Bimola. Ay na nangse. Pok tapok minabat inawgum na kanbani. Nacha nupigi mahay masing tamba pauba. Nanggi ka na laitre ko haidu na kanduna. Aduk chaw mating pang do na lakbani. Haujik sumangay. Nanggi kudong chadaba malaybada. Ay ko'y natana nasagi na may kak ni udawriba. Wakal adumun na tare-tara thok na khalaga niya tawhaningi. Haujikta na pal khara phare haidana. Pangmuk-sumuk kano. Ay gana khoy ga babadi nungga yerong ga lamba tawbani ko. Khongpham adu handok chahaw. Asi haiduna usitta na noklamaga chatki. Bimola masado tawpham khangde. Adum na leiringai makhada khon kana wangang narakpagi makhon tabaduda. Bimola thuna kumai. Khanbadumakni Sanarimbidu khwaingambada kari hairurabano khwaingambana ngangduna leirami. Bimola ubada khwaingambana Bimola nanggi na chanupise aigi mangda amuk khana lephalakano. Mahak nupi na haibu kauthokiba thoklabadi mahak khudong thiba nangba yai. Bimola asawba amadi ikai nungsiba ani punchilaga macha nupi gi maida khupak na thai. Aduga sauna Satkhru salo waraktabi kai khangdabi Migi tawbimal khangdabi ngasidagi nang mafamsida leiba yaroi chatlo. Sanarimbi mamada warauna achumba ngangba yadaba mafamsida ayi amuk khana khongun tarakadaba natte. Aduga aina hairamliba wahaisingduna
ꯇꯨꯡꯗ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗꯗꯤ ꯄꯦꯟꯗꯅꯤ ꯉꯝꯗ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯕꯤꯔꯛꯀꯅꯨ꯫ ꯁꯅꯥꯔꯦꯝꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯨꯕ ꯉꯝꯒꯅꯤ? ꯈ꯭ꯋꯥꯏꯉꯝꯕꯁꯨ ꯁꯥꯎꯅ ꯕꯤꯃꯣꯂꯥꯗ ꯌꯦꯡꯉꯝꯃꯒ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯦꯜꯊ ꯀꯦꯝꯞꯒꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯨꯗ ꯇꯣꯛꯂꯒ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯊꯥꯈꯤ꯫ ꯋꯥꯔꯣꯜꯅ: ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯇꯤꯛ ꯑꯅꯤ ꯈꯣꯠꯄ꯭ꯔꯥ ꯑꯃꯈꯛꯂ ꯍꯥꯏꯅ ꯌꯦꯡꯕ ꯐꯥꯎ ꯅꯪꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯆꯠꯂꯁꯦ ꯍꯥꯏꯅꯔꯛꯄꯗꯒꯤ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯕꯁꯇ ꯀꯥꯔꯛꯂꯦ꯫ ꯃꯂꯩꯌꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ: ꯗꯣꯛꯇꯔ ꯀꯩꯐꯥ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯅꯣꯡꯁꯥꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥꯁꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ ꯃꯂꯩꯌꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯈꯤ꯫ ꯅꯣꯡꯁꯥꯕꯅ: ꯑꯦ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒ ꯐꯝꯈꯤꯅꯦ ꯃꯁꯦ, ꯈꯪꯅꯤꯕꯅ ꯅꯠꯇꯨꯒ ꯈꯠꯅꯍꯟꯈꯤꯕꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯊꯣꯛ ꯅꯝꯁꯤꯜꯂꯤ꯫ ꯃꯂꯩꯌꯥꯗꯨ ꯋꯥꯔꯤ ꯍꯧꯖꯤꯜꯂꯛꯏ: ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯀꯦꯝꯞꯀ ꯆꯠꯄꯁꯤ꯫ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯤ꯫ ꯀꯩꯐꯥ ꯈꯪꯏ ꯃꯂꯩꯌꯥꯅ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯀꯩꯐꯥ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ: ꯁꯨꯝ ꯆꯠꯂꯒ ꯍꯩꯅꯔꯛꯀꯅꯤꯗ꯫ ꯃꯂꯩꯌꯥꯁꯨ ꯅꯣꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯣꯡꯁꯥꯕ ꯑꯣꯏꯅ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯁꯤꯟ ꯇꯧꯗꯕꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯉꯥꯃꯤꯅ ꯃꯨꯟꯈꯤꯗꯧꯔꯦꯅꯦꯍꯦ, ꯁꯠ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯁꯣꯝꯗ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯀꯥꯗꯒꯤ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯛꯄ, ꯐꯣꯟ ꯐꯥꯎꯕ パꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯌꯥꯡꯉꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯆꯥꯔꯖ ꯍꯥꯟꯅ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯏꯔꯨꯖꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯐꯝꯂꯒ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯀꯨꯏꯗꯤ ꯅꯞꯂꯤꯕ ꯕꯦꯅꯦꯠ ꯑꯃꯟꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯑꯃꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯤ꯫ ꯑꯆꯣꯠꯄ ꯁꯝꯗꯨ ꯗ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯔꯒ ꯎꯄꯨꯗꯒꯤ ꯑꯅꯧꯕ ꯐꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯣꯁꯟ ꯇꯩꯁꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯂꯦꯞꯇꯣꯞꯇꯨ ꯍꯥꯡꯂꯒ ꯏꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯋꯥꯔꯤꯗꯨ ꯇꯞꯅ ꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ: ꯑꯍꯥꯡꯕꯅꯦ, ꯀꯅꯥꯅꯣ? ꯕꯤꯃꯣꯂꯥ ꯆꯪꯉꯛꯄ ꯎꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ꯫ ꯕꯤꯃꯣꯂꯥ ꯆꯥꯅꯕ ꯀꯔꯤꯅꯣ ꯁꯦꯝꯃꯒ ꯄꯨꯔꯛꯏꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ: ꯕꯦꯃꯥ, ꯁꯤ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯅꯤꯅꯦ, ꯑꯩ ꯀꯣꯟꯅ ꯆꯥꯒꯦ ꯊꯝꯕꯤꯔꯝꯃꯣ꯫ ꯕꯤꯃꯣꯂꯥ ꯋꯥ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯨꯗꯜꯁꯇꯨ ꯆꯥꯅ ꯐꯣꯟꯗꯨ ꯄꯥꯏꯔꯨꯕꯅꯤ꯫ ꯀꯩꯐꯥꯒꯤ ꯃꯤꯁꯀꯣꯜꯁꯨ ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯂꯥꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯊꯥꯔꯛꯄꯗꯨ ꯌꯦꯡꯗꯕꯤ ꯀꯩꯐꯥꯒꯤꯗꯨ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯁꯥꯕꯒꯤꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯈꯣꯏꯗꯧ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯔꯒ ꯅꯣꯡꯁꯥꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤ: ꯗꯥ ꯅꯣꯡꯁꯥꯕ, ꯅꯪꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ, ꯑꯗꯨꯅ ꯈꯔ ꯀꯨꯞꯅ ꯍꯦꯛ ꯁꯦꯟꯅꯕꯤꯔꯣ꯫ ꯍꯜꯂꯛꯑꯒ ꯑꯋꯥꯃꯜ ꯅꯆꯜꯅ ꯆꯥꯎꯅ ꯇꯧꯖꯒꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯅꯣꯡꯁꯥꯕꯗꯨ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯊꯃꯣꯏꯗꯨꯗꯤ ꯚꯣꯜꯀꯦꯅꯣ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯝꯃꯅꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯗꯦ ꯁꯥꯗꯅ ꯍꯜꯂꯛꯂꯤꯕ ꯃꯦꯁꯦꯖꯅꯤꯅꯦ꯫ ꯁꯤꯗꯤ ꯀꯦꯔꯣꯁꯤꯟ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒ ꯂꯣꯏꯔꯦꯗ꯫ ꯀꯩꯐꯥꯅ: ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯀꯔꯝꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯐꯝꯃꯝꯂꯤꯕꯅꯣ? ꯅꯣꯡꯁꯥꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯗꯨꯅ ꯐꯣꯟꯗꯨꯁꯨ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ꯫ ꯀꯩꯐꯥꯅ ꯐꯣꯟꯗꯨ ꯈꯨꯜꯂꯒ ꯄꯤꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯊꯥꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯡꯁꯥꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕꯗꯨ ꯅꯣꯛꯁꯤꯟꯅꯔꯛꯏ: ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ꯫ ꯀꯩꯐꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯡꯁꯥꯕꯅ: ꯐꯝꯐꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯦ, ꯐꯝꯕꯗꯤ ꯀꯔꯤ ꯀꯥꯏꯕ? ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯌꯥꯝ ꯐꯝꯖꯅꯤꯡꯉꯤꯗꯨ ꯀꯩꯒꯤꯅꯣꯕ? ꯅꯠꯇꯦ, ꯑꯁꯤ ꯅꯪꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯅꯦ ꯁꯤꯟꯐꯝꯁꯦ ꯑꯣꯟꯅꯔꯤ ꯏꯕꯨꯡꯉꯣ, ꯏꯁꯄꯥꯏ ꯑꯣꯏꯌꯨ, ꯑꯗꯨꯅꯁꯨ ꯄꯛꯆꯅꯤ꯫ ꯋꯥ ꯊꯩꯗꯣꯛꯀꯅꯨꯅꯤꯕ꯫ ꯀꯩꯐꯥ, ꯅꯪ ꯑꯩꯁꯦ ꯗꯥꯏꯄꯔ ꯁꯦꯠꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯕꯅꯤ꯫ ꯅꯊꯤ ꯐꯥꯎꯕ ꯀꯔꯤ ꯃꯆꯨ ꯐꯥꯏ ꯍꯥꯏꯕ ꯈꯪꯕ ꯅꯣꯡꯁꯥꯕꯅꯤ꯫ ꯅꯪꯅ ꯂꯣꯠꯀꯦꯅ ꯂꯣꯠꯂꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯄꯥꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ
ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯍꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯌꯣ ꯀꯩꯐꯥ ꯅꯣꯡꯁꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕꯅ ꯌꯥꯔꯦꯅꯦ ꯂꯣꯠꯂꯅꯨꯅꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯀꯣꯟꯅ ꯂꯤꯒꯦ ꯀꯣꯏꯗꯤ ꯀꯣꯏꯅꯔꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯗꯣꯛꯇꯔ ꯅꯣꯡꯁꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯅꯥꯛꯇ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯕ ꯑꯅꯤꯗꯨ ꯌꯦꯡꯉꯛꯏ ꯃꯂꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯡꯁꯥꯕꯅ ꯀꯥꯔꯟ ꯇꯥꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯀꯩꯐꯥꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯋꯥꯅꯤ ꯃꯂꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨ ꯀꯩꯐꯥꯗ ꯄꯤꯔꯛꯏ ꯀꯩꯐꯥꯁꯨ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯏ ꯅꯣꯡꯁꯥꯕꯅ ꯑꯃꯨꯛ ꯀꯩꯐꯥꯗꯒꯤ ꯂꯧꯈ꯭ꯔꯒ ꯃꯈꯨꯝ ꯍꯥꯡꯂꯒ ꯊꯛꯈꯤ ꯃꯂꯌꯥꯗꯨ ꯁꯛꯐꯝ ꯈꯖꯤꯛ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯐꯠ ꯍꯟꯖꯤꯜꯂꯤ ꯅꯣꯡꯁꯥꯕ ꯕꯣꯇꯜ ꯃꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯔꯦ ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯃꯂꯌꯥ ꯃꯂꯌꯥ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥꯏ ꯄ꯭ꯂꯦꯖꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯅ ꯐꯝꯃꯝꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯐꯝꯈꯤ ꯅꯣꯡꯁꯥꯕ ꯀꯩꯐꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯕꯗꯨꯗ ꯊꯛꯀꯦ ꯍꯥꯏꯔꯣ ꯀꯩꯐꯥ ꯅꯣꯡꯁꯥꯕꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯐꯠ ꯐꯠ ꯍꯥꯏ